ngasi ayukta gi Urkhul district ta Hunfun village amasung Hundung Thawai Jau village ani gi khana chainaba thodok amada hauju phawada village ki khunja ani sigre amasung Manipur rifle gi personnel ama sire haiba pau tabada masiga mari leinana Manipur Pradesh Congress Committee gi side gi yamna nungaitaba phongdokpa amasung thodok asi yamna painful loiba yamna thamoi sokpa adagi yamna awaba phongdokpa siga mari leinana thamjari ngasigi numit asi Gandhi Jayanti haiba Non-Violence Day, International Non-Violence Day. Manipur gi mafam khudimak ta su pangthui national gi thak ta su pangthui international gi thak ta su pangthui. Maroina haujiki thoiba Urkhul district ki Hunfun village amasung Hundung Thawai Jau village asida su pangthokpagi thauramsi state laingakna tawraga district administration ke tawraga pangthokpagi pau lei Swasthya Bharat Divas Swasthya hi Seva 2024 masi pangthokpagi program si yamna aphaba aikhoigi MPCC office ta su pangthui adubu ngasi pangthui ba khatna chainaba thoiba simina thoiba si ngarang right from yesterday ngarang dagi hauraga hairiba khana chainaba thokpa violence thoiba si masi hairiba Swasthya Bharat Divas masi pangthokpa yani yaroi haiba si complaint leiba aduga district administration da complaint leiba aduga masigi land disputes masi court asu leiba aduna masigi social service akoigi National Cleanliness Day masigi asumba aphaba program se pangthokpasi masida aikhoigi violence tholakpasi masi yamna nuaite aina hanbada leiriba Hunfun village ki khunja sing Hundung Thawai Jau village ki khunja sing punamakta Manipur miyam ki sumhot sinjaraga Manipur Pradesh Congress Committee ki mayam ki sumhot sinjaraga thodok asi yamna nuaite aikhoi tangkhul lisi naw ngaktani masigi thodok si wakhan phathabiraga thodok hairiba haujik thoiba irang asi phathabinanaba aina appeal tawjari amasung leitaba asiba yaukhiba asokpa mayam injuries adagi sigiba yauba mayam sing nungaitaba phongdokjari aikhoi isininaw ngaktani tangkhul lisi naw ngaktani aikhoi masi munna khandara kanda khanaba yade adagi akoi saunaba yade thoiba thodok si amna laibak thibani amasung masi punamagasi wakhan khandare hairakanda aikoi amuktang santi amuk hanjalakna ba thubada ai akoi kudakta masigi Manipur Pradesh Congress Committee gi mahut sinjaraga appeal tawjari hairiba thodok asi thoktana naba aina amuka hanna khunja singda thamjari ngasigi thodok sida mi hum leikidre adagi ngarang si hairiba social service ki tawba yani yaroi hariba mafam si changba yani yaroi haibana singbasi district administration da su aikoi gi hariba khunja singna complaint tawi hai aduga kari gidamakta haujik ngasi mak misi mina thoibase district administration plus home department na kari gi serious oidabano intelligence department si aikoi Manipur as a whole me gi tang ahum dagi shok tuna leiraba adagi bifung khudimaki awaba sei thing kaya leiriba tanja asida